ꯉꯁꯤꯗꯤ ꯕꯟꯗ꯭ꯔꯥ ꯆꯥꯅꯗꯣꯏꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥ ꯉꯧꯔꯤ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦꯅ ꯈꯔ ꯉꯧꯔ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯑꯩꯅ ꯁꯤꯡꯖꯨ ꯁꯨꯔꯝꯕ ꯚꯤꯗꯤꯑꯣ ꯇꯧ ꯂꯩꯔꯦ ꯑꯩꯗꯤ ꯁꯤꯗꯅ ꯁꯅꯥꯂꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯩꯗꯤ ꯁꯣꯝꯗꯅ ꯁꯣꯅꯤꯌꯥꯒꯤ ꯏꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯅꯣꯡ ꯉꯥꯛꯇ ꯂꯩꯕ ꯍꯥꯏ ꯇꯧ ꯂꯩꯕ ꯊꯕꯤ ꯆꯥ ꯍꯥꯎꯕ꯭ꯔꯥ ꯍꯥ ꯀꯔꯤ ꯗꯨ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯕꯟꯗ꯭ꯔꯥꯁꯦ ꯁꯤꯒ ꯂꯩꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕꯒꯤ ꯃꯁꯂꯥ ꯀꯣ ꯌꯦꯔꯨꯝꯗꯤ ꯏꯃꯨꯡꯗ ꯀꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯁꯤꯡꯖꯨ ꯀꯥꯃ ꯄꯨꯊꯣꯛꯑꯕꯣ ꯃꯩ ꯎꯍꯧꯗ꯭ꯔꯦ ꯃꯣꯏꯅ ꯍꯧꯖꯤꯛꯇ ꯄꯨꯊꯣꯛꯃꯤꯟꯅꯗ꯭ꯔꯥ ꯁꯤ ꯑꯗꯨꯝ ꯌꯦꯔꯨꯝ ꯀꯥꯝꯃꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯉꯥ ꯉꯧꯅ ꯂꯣꯏꯈ꯭ꯔꯦ ꯃꯤ ꯑꯃꯅ ꯈꯤꯇꯪ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯦ ꯃꯔꯣꯏ ꯃꯔꯥꯡꯕꯨꯗꯤ ꯍꯥꯞꯇ꯭ꯔꯤ ꯃꯣꯔꯣꯛ ꯊꯨꯝ ꯁꯤ ꯆꯥꯁꯤ ꯌꯦꯔꯨꯝ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯃꯥꯜꯂꯦ ꯌꯦꯔꯨꯝꯁꯤꯁꯨ ꯉꯥꯁꯤꯁꯨ ꯁꯧꯗ꯭ꯔꯤ ꯉꯥꯗꯤ ꯌꯥꯝ ꯌꯦꯔꯨꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯈꯥꯏꯗꯣꯛꯏ ꯆꯥꯕꯒꯤ ꯅꯝꯈ꯭ꯔꯕꯃꯤ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯈꯥꯏꯗꯣꯛꯄꯩꯗꯤ ꯅꯝꯗ꯭ꯔꯤ ꯊꯕꯤ ꯑꯍꯨꯝ ꯊꯣꯡꯉꯦ ꯆꯞ ꯆꯥꯅ ꯊꯕꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯤ ꯀꯅꯥ ꯂꯦꯛꯀꯅꯤ ꯆꯥꯕ꯭ꯔꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯨ ꯏꯆꯦ ꯉꯥ ꯇꯨꯝꯁꯤꯟꯕ ꯍꯧꯔꯦ ꯅꯦ ꯄꯥꯛꯄꯤꯅ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯂꯩꯔꯦ ꯁꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯁꯤꯗꯅ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯁꯤꯗꯅ ꯂꯩꯔꯦ ꯆꯥꯛ ꯁꯤꯗ ꯂꯩꯔꯦ ꯁꯤꯡꯖꯨ ꯁꯤꯗ ꯂꯩꯔꯦ ꯆꯤꯛꯅꯕ ꯁꯤꯅ ꯉꯥ ꯊꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯅꯤ ꯕꯤꯀꯥꯁꯇꯤ ꯆꯥꯕ ꯍꯧꯔꯦ ꯉꯥ ꯊꯣꯡꯕ ꯍꯥꯎꯔꯦ ꯄꯥꯎꯁꯨ ꯂꯥꯛꯑꯦ ꯍꯥꯎꯔꯦ ꯑꯝꯇ ꯍꯥꯏꯕꯤꯔꯣꯗꯅꯦ ꯃꯌꯥꯝꯕꯣ ꯆꯥꯕ ꯍꯧꯗ꯭ꯔꯤꯕꯣ ꯑꯝꯇ ꯍꯥꯏꯔꯣ ꯕꯤꯀꯥꯁ ꯀꯩꯅꯣ ꯍꯥꯎꯏꯗꯣ ꯍꯥꯏꯔꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯍꯥꯎꯕ꯭ꯔꯣ ꯉꯥ ꯊꯣꯡꯕꯗꯤ ꯁꯣꯝꯗ ꯂꯩꯔꯦ ꯄꯨꯖꯥꯔꯤ ꯆꯥꯕ ꯍꯧꯔꯦ ꯑꯗꯨ ꯉꯁꯤꯒꯤ ꯄꯨꯖꯥꯔꯤꯁꯦ ꯁꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯂꯣꯏꯔꯦ ꯀ꯭ꯋꯥ ꯆꯥꯒꯦꯅ ꯇꯧꯔꯤꯕ ꯀ꯭ꯋꯥꯁꯨ ꯃꯔꯤ ꯃꯉꯥ ꯃꯤꯁꯨ ꯌꯥꯝꯗꯦꯗ ꯅꯦꯅꯦꯒ ꯑꯩꯒꯗꯅꯤ ꯆꯥꯗꯣꯏꯁꯦ ꯆꯥꯕꯤꯅꯕ ꯂꯩꯇꯦ ꯑꯗꯨꯗꯤ
จะให้เราไอ้ที่จะไม่ขัดรับตัวไปนี่ให้เราอันนี้มาที่มาที่บรรดาสิบเท่าโปรอันตัวเตยหายนี่คุณยังหายไปหรอกระดานโทรนี่นะบางวันดีด้วยอันตัวเตยหายนี่คุณยังหายไปหรอกนะ cô mới ra cái nó tự lên cái hồ phao ấy cô นี่โดนเรื่องไฮโลไปไอ้กินเนี่ยก็ได้สังกัดจบเลยก็น่าจบมีรักเรียบอ่ะ interview lâu rồi นี่เนี่ยนี่เนี่ยได้หรอ chẳng có lời chấn ré ta đang muốn cho เนี่ยได้หรอ one two three action chuông qua lên ได้หรอได้หรอไม่ยอมทอดที่ประเดี๋ยว วันนี้ทินมาเซอรี่มายุ่มดะหัวเรามันได้พาตัวขาดใหญ่นะก็นี่กูนายไทยได้หมดนะกูนายไทยได้หมดกูนายเนี่ยบายบายไม่เอามันได้จับมาตัวเลยตัวกูเสียคนยุ่มดะขนาดนี้ไม่เอาต้องบายต้องให้พี่โรสเสียบายต้องให้เราบางคนต้องให้พี่โรส Good night. May aman si Biduna ay subscribe to video mo. Like the video mo.